Myanmar की Mandalay Region की manung channa Leiba Amarapura Township Yechi Pauk Village te Leiba Ima Leimarel Shidabi Haraobagi Thouram Pangthokhpaga loinana Ima की phijol hongkhre chahi khuding की soifadana pangthokpa Thouram asida Leiba khunjau leichaunaba chakho ngauhongnaba tingkok laikokpinaba yaifa Yaibi Thawai ingna chingna leinaba thoniki thoni Thouram adu saru yaba Mandalay gi akoibada khundaba maitei jakaya amasu Ima gi isaigonda thoniba langnaki Thoni Thouram asi Imphal da Leiba Federation of Indigenous Peoples Democratic Movement FIDM MMDA amadi ipudau pakhangba lining call Mandalay na kuna kusamnana sinbanei Thouram asiga mari lainana FIDM gi organization secretary Maikam Nanaw Maitei na phongdorakpada Haraobagi Thouram asi hena mapung phaba ama oinaba iningthau sana jawba leisemba saru yahaningi Manipura nongma kangdana misimina amadi awa ana kaya thokliba asida hagthengnana mateng pangba ngamdrabasu nungaitabadi fawi athubada mahosagi punsida hanjun handuna tangdu leitana leiba lamdam ama oiba oirasanu amaromda mising yamjadaba sanamahi lining chatbasingi khanbiraga leingakna sanamahi zambu religious minority status panganbiu hainasu charola sinama kha tarakle